Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Indo Myanmar ngomkhaida Achouba tunnel ama Thengnarakpasi Nungnangningaini folks India amasung Myanmar ani gi ngomkhai paringi saruk ama oina Mizoram ga tainaba ngomkhai paringda drug lalunba singna sizinaba truck chatpa yaba Achouba tunnel sizinaduna awangno pot state singda supply to boy wafam ama lakpasi nungnangningai oi haina Federation of Civil Society Organization folks Manipuri cherol amana hairi Cherol asina hai tha sigi taraga mapalda Assam Rifles amadi Assam Police na Assam gi Kasar district te yamlaba psychotropic drug sing amadi tongan tongan ba drug makhal sing fagatki maduda chenaba mioi sing wahang pahong chathabada haidorakpagi matung ina India amasung Myanmar ani gi ngomkhai paringi saruk ama oina Mizoram ga taina bangomkhai da drug smuggler sing na sizinaba drug chatpa yaba Achouba tunnel sizinaduna awangnompo state sing na supply tawi haibagi wafam asi lakpani India amasung Myanmar ani gi ngomkhai paring da security force sing na khurak hangdana deploy tawriba ngomkhai paring ase da drug carbar tawbada sizinaba Achouba tunnel ama lerambase angakpa poi masi India gi internal security da singnaba amani masida India lengakna thijinduna chenaba khudimak logi chapchaba chairak pigadabani hairi cherol aduna makha tarduna miyamna chawna singnaba fauribadi Manipur da chin Kuki jo singna chahi anirom chatharagli balana siga Mizoram ga taina bangomkhai manungda drug lalunba singna sizinaba tunnel leramba asiga mari leinaram basu yai Myanmar lebaktagi illegal oina lamdam asida Narol da changlakliba chin Kuki jo singna Bangladesh ki Chitangol Hill Threat Myanmar gi saruk khara amadi India gi Manipur amadi Mizoram gi saruk sen lokthokduna Christian nation semnaba popi thaduna amadi drug lalunduna madudagi fanglakpa senpham aduna Manipur irang thoanbani haibasi miyam khangnaduna laklabani fibam asida India lenga amadi Manipur lenga na tholiba lanasi khudakta loisinaba firef ama lawgadabani Karigumba Indiana geopolitics khaki mieng da Manipur miyam gi punsi amadi lanthum ngaknaba chetpa firef loroktaba tarabadi Manipur gi miyam na India dagi tokhaiba maromdom lepchanaba firef ama lorokpa yai haina folks gi cherol asina hairi Lengangna go to hills amuhan hawdokliba si fly to hills oina haibiu Y Joy Kumar Lengangna go to hills amuhan hawdokliba si fly to hills oina haigidabani Lengangna phawba makhada chatpa ngamdrabasida micham miyam di kari oigani masi mayam asi lengangna wakhal taba changi Tholibe irang asi loisina bahonabada BJP Congress NPP haibak haidana aikhoi puna tholang lominasi haina NPP gi National Vice President Y Joy Kumar na phongdokre Wafam asi National People's Youth Front NPYF na sinduna peace and normalcy in Manipur can only achieve through political dialogue haibida Hotel Imphal gi Sangai Hall da pangthokiba debate competition hodopagi thoramda phongdokibani National People's Party ki National Vice President Yumnam Joy Kumar hai irang asina maram oiraga Manipur gi tungi maraibak tambangamdri Hawrakliba mirol singi tunglam chatsu mipainingai oiri irang asida lanjena duna leiriba IDP singi tunglam chat kari oigani haibasi miyamna hangnariba Achouba wahangni Hawjik miyamna thengnariba issue asi nainadaba yaroidaba issue amani haibasi NPP na lawi maram aduna ngasigi debate asi tangai fadana sinmani debate asiga loinana essay competition amasu sili NPP gi maikaidagi thokliba irang asi loisinduna ingtapa purakpa haibasina ahanba priority ni NPP gi oinadi mathangi election da party asigi mihut kayam yamna kani karoi haibagi na chungba leite party asigi panamdi Manipur da ingtapa purakpani haiki Mahangna makhata na hai irang asina maram oiraga miyamna thengnariba khudong chadaba sing lengangna akanba mieng changba changi NPP gi maikaidagi flight ki rate hantahanaba taksinba laikhre lenga ki maikaidagi su mari lenaba minister singda taksinba changi Manipurna inflation khwaidagi wangli haina report tawakliba asi afaba khudam nate masina takpadi Manipur asi samitlonda khwaidagi fatre haibani masigi root cause thidokpa changi samna harabada highway singda aina yadaba mawongda tax kaya khongotpa sinasu Achouba maram amani Imphal dasu senkhai thumkhaina maram oiraga pochegi mamal wangkhatkre masi matau karamna control tawgadagi haiba yengsinba changi Imphal fawbada thubada train yohanbinaba NPP na lenga taksinba su laikre Train yoraklabadi ain kaina tax kaya lawriba asishu lawba ngamloidabana pochegi mamal khara hantharakani thajai maram aduna lenga amadi Manipur da leiriba political party singna isa isa gi lawfam thokpa thodang lawhaningi haiki Mahangna makhata na hai irang asi loisinaba political dialogue mathau tai political dialogue asi kanaga chathagadabano haibasi ningthina khangminaba changi khangnariba Nakalani gi marakta political dialogue chathanaba Congress Party na su thodang lawfam thoi maramdi handak MP election da outer da Congress ki mirep na Kuki gi area da vote masing yamna helaga kakhibani Kuki na Congress ta thajaba ama thamlaga vote pirakhibana Congress na sung irang asi loisinaba political dialogue tawbada thodang lawfam thoi lenga asi buluchingliba chief minister na state asi da normalcy laklei haina phongdokliba asi miyam na di yaningloi masigi mathakta tampaki miyam kangpukpi lalaga chatpangamdri irang asina sanmit loan su
साथीना पुथरे हौखिबा चाही अहुमरोंगी ममांगदा पेंशन चटखिबा एम्प्लॉयीसिंग हौजिक फावबा मपुंग फाना पेंशन फंगद्री लेंगा असि डिफिसिट चटलबनी असुमना स्टेट असि चटख्रबदी मणिपुरगी तुंगलमचट मिपाइनिंगाइनी इरांग लोइसिनगदबा लेंगांगना मसागी मथौ तौरक्त्रबदी स्टेट सेदा तंगदु लेताबा लाकनी हाइबगी थाजबा लेते लेंगा असिना गो टू हिल्स अमसुंग गो टू विलेज रिलॉन्च तौरे हाइरिबसी अफबा खोंथांगनी अदुबो अखोइना मखादा चटपा यादबना सीएमगी गो टू हिल्स हाइबसी फ्लाइट टू हिल्स हाइगदबनी मखोइना फावबा चटपा ngamdrabasida मिचम मियामदी करी ओइगनी मसी मयाम असी अखोइ पुना वखल तामिनबा चंगी थोलिबा इरांग असी लोइसिनबा होनाबदा बीजेपी कांग्रेस एनपीपी हाइबा खाइदना पुना थौदांग लौमिनसी।